Ngara numida wairam phongkiba padam pause dagi maruoiba pau khara khangatsaraga miyamda khudo tamjage singda ain kaina pairiba khulai sing lokhatpinaba BJP gi MLA singna governor da taksingkhre BJP gi MLA tarena saba mihut kangu amana ngarang Rajya Sabha da satuna governor Ajay Kumar Balaga unabaga loinana singda ain kaina pairiba khulai sing lokhatpinaba yauna tunga ba wafam sing taksingkhre Nichepa Chutete Laiba Thambao Sangle Nangasi Pangthokiba Paugi Mifam Amada BJP Manipur Pradesh ki Wangangloi MLA Khombanta Pham Ibomsa na hai Ngarang BJP gi MLA Tarena Saba Mihukangu Amana Manipur gi Governor ga ngarang unaduna tunga bawafam kaya taksingki mahak na hai Manipur da President thamdringai tha kharagi mamangdagi hana sunabagi thabak lepkhre kharam makai improvement lakre President rule laklaba matung government na se khulai sing surrender tongnaba khanganbaga loinana tampaki oina di mapum oina surrender tawkhre adubu singi oina ngasi phawba khulai surrender tawba miyamna ude haibagi wakat leide maram asina lona yadaba maungda singi tunga ba mafam singda pairiba khulai sing makha tana lakhotpinaba governor da taksingki haire Union Home Minister na Manipur da Mas Nipal dagi Free moment halakani hana lauthokrabasu ngasi fawa free moment di fangdre maram asna athuba matamda iset asigi highway singda free moment di hanaba thabak lokhatpiu amade IDP singi yum sanabagi damak watlauriba sempham sing athuba matamda pithokpiu haina su governor da taksilamki loinina maitegi senglaba salai tareki firalda khompangna netkiba khulai paiba singi mathakta chapchaba thabak lokhatpinaba amade Manipur gi irang asina maram oiduna lawu singubagi thabak tawba yakidaba singi compensation gi walauriba anisuba phase ki sempham athuba matamda pithokpinaba su taksingki haina su MLA ki SA Vungzagin makhata na phongdoki Governor gi maikedi BJP gi MLA singi wafam munna tabaga loinana thabak to onthoknaba hotnagani haibagi thajaba su piraki haide Governor gi unakiba BJP gi MLA sing adude MLA ki SA Vungzagin Karam Siam RK Imo Dr. Sapam Ranjan De Gangmai Usam Deben amasung Sapam Kunjake Sorne Amaramda Paugi Mifam Aduda Saruk Yakiba BJP Manipur Pradesh ke Vice President M Nimbals na National Herald Case ka mari lanyana tha asigi kunga mangada Supreme Court hearing chathagadoriba asigi mayokta Congress na chathariba thong singbo kani yaningdaba phongdokhi mahakna hai Case asi BJP gi matang khaktada lakholakpa case nate kumja lising aniga sumna taraga dithoi degi chatharakpa case nei case asiga mari lanina tha asigi taraga mangada enforcement director in Supreme Court sa sip thangalaklaba matung tha asigi kunga mangada hearing chathana ba appeals court asina matam lepkhibani adubu tawpham thokpa lege process asigi mayokta Congress na leptuna miyambo langhanba asi tawpham thoktaba thongni haina phongdokhi Makatarakpa pauda CM oiba oidaba lebakanabagi damak thabak tawgani Biret Mamangi popular government lairingaida paikhalamba Manipur Economic Revival Mission gi makhada tunga ba khungang singi nupi sing amade youth singna puthokpa puthok sing asi hanige chief minister N Biren gi luang sangbamda leiba yumda laktuna khudo tamkrai khudo tamba lakhiba khungang sing adude khambok pangai kumbi Monsangai Wangu Terakong Tronglaupi Laisram Relief Camp Saiton IDP Nompok Kaksing Waiton Mayang Imphal Sangmaijing na singbani Hanigi Chief Minister M. Birena Khongthang asida apema phongdoraduna mahakna makhatana CM oiba oidaba lebaki amadi miyamgi damak makhatana thabak tawkhigani haina lakliba miyam aduda thajaba pikhrei Biren hai Irang laktringai haukiba chahi tarukrom adu Manipur ingna chikna pamba lamdam ama oirakibani Sakhot Tharangi lamda su Manipur mai pakna changsimba ngamduna singthaningai oiba thabak thoram kaya paikhatki aduba ingtapa pamdaba apunbagi saktam thugainingba kharana yelawmi singi mathakta landa chatharakpadagi ngasigi phibam asi yaurakibani aduba lebaki damak amadi iphurup kanabagi damak songthorakhiba isa inaw singna matam chana ngakthohaupadagi Micham miyam hingawbani Aikhoi Ishorda thajaba thamse Aikhoina soidina mai pakani lamdam asida laiminariba yelaw furup sing lengjen manana hingminase Aikhoi maitai gi marakta singthanabagi culture ama leiriba ase thadokpa tangai fade
ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯀꯥꯏꯊꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯧꯕ ꯇꯉꯥꯏꯐꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯝꯕꯤꯔꯝꯕ ꯍꯧꯅ ꯂꯣꯟꯆꯠꯁꯤꯡ ꯇꯨꯡ ꯏꯟꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯁꯤ.ꯑꯦꯝ ꯑꯣꯏꯅꯕꯒꯤ ꯂꯝꯖꯦꯜꯗ ꯁ꯭ꯄꯤꯀꯔ ꯁꯠꯇ꯭ꯌꯕ꯭ꯔꯇ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯤꯁ꯭ꯋꯔꯖꯤꯠ, ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯗꯤ ꯑꯦꯛꯁ-ꯁꯤ.ꯑꯦꯝ ꯕꯤꯔꯦꯟꯒꯤ ꯃꯤꯡ ꯄꯥꯟꯅꯔꯦ꯫ ꯊꯥ 2 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯄ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. 18ꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯕ ꯌꯥꯏ ꯍꯥꯏꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯔꯗꯤ ꯃꯥꯡꯖꯧꯅꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯕꯒꯤ ꯑꯌꯥꯕ ꯂꯧꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯁꯤꯡ ꯌꯥꯝꯅ ꯈꯣꯝꯕꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯃꯤꯑꯣꯏ 4 ꯆꯣꯡꯊꯣꯔꯛꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯗꯨꯗꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯠꯇ꯭ꯌꯕ꯭ꯔꯇ, ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯃꯗꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝ ꯂꯣꯏꯅꯅ ꯑꯦꯛꯁ-ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ 4 ꯆꯣꯡꯊꯣꯔꯛꯄ ꯑꯁꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯁꯤꯡ ꯌꯥꯝꯅ ꯈꯣꯝꯕ ꯉꯝꯅꯕ ꯊꯕꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏ 4 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯤꯀꯔ ꯁꯠꯇ꯭ꯌꯕ꯭ꯔꯇꯅ ꯅꯝꯕꯔ 1, ꯅꯝꯕꯔ 2 ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯔꯖꯤꯠ, ꯅꯝꯕꯔ 3 ꯗꯣꯛꯇꯔ ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯠꯇ꯭ꯌꯕ꯭ꯔꯇꯅ ꯅꯝꯕꯔ 1ꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 2ꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯗꯨꯅ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯌꯥ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯒꯤꯅꯤ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯅ ꯑꯦꯟ.ꯄꯤ.ꯄꯤ. ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ. ꯖꯌꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯕ ꯂꯩꯇꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯦꯟ.ꯄꯤ.ꯄꯤ.ꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯗꯤꯃꯥꯟꯗ ꯇꯧꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔ 3ꯅ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥꯒ ꯔꯥꯖꯚꯕꯟꯗ ꯎꯅꯈꯤ꯫ ꯎꯅꯈꯤꯕ ꯑꯗꯨꯗ ꯁꯒꯣꯜꯕꯟ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯥꯔ.ꯀꯦ. ꯏꯃꯣꯛ, ꯂꯪꯊꯕꯥꯜ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯥꯝ ꯁ꯭ꯌꯥꯝ, ꯀꯣꯟꯊꯧꯖꯝ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟ, ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯅꯨꯡꯕꯥ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯗꯤꯡꯒꯥꯡꯂꯨ ꯗꯤꯄꯨ ꯒꯥꯃꯩ, ꯄꯥꯠꯁꯣꯏ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ, ꯂꯝꯂꯥꯏ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯋꯥꯕꯒꯥꯏ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯎꯁꯝ ꯗꯤꯕꯦꯟ ꯌꯥꯎꯅ ꯒꯚꯔꯅꯔꯒ ꯎꯅꯕ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ ꯍꯥꯏꯅ ꯔꯥꯖꯚꯕꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ, ꯖꯣꯃꯤ ꯑꯃꯁꯨꯡ ꯍ꯭ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯌꯨꯇꯤ ꯁ꯭ꯇꯦꯇꯁ ꯄꯤꯔꯕ ꯃꯇꯝꯗꯇ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯚꯥꯜꯇꯦ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯤꯕ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ, ꯖꯣꯃꯤ ꯑꯃꯁꯨꯡ ꯍ꯭ꯃꯥꯔ ꯐꯨꯔꯨꯞꯁꯤꯡꯇꯒꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯔꯕ ꯃꯇꯝꯗꯇ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯑꯀꯟꯕ ꯃꯇꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯣꯠꯇ ꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯏꯌꯦꯡ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫